Manipuri Story Collection channel asina ngasi sumayamgidamakta anauba wari ama puraga lakjare. Wari isdabu ibirakidi Bini Moirangthem. Aduga wari asigi mamingna Love Mafia. Hazik wari se pathokcharak lagi mayam punna taminarsi. Building adugi khwaidagi matona layriba ka aduda apikpa angang kaya nga loinana makut masa mamay mamit upsilamba nupa nupi khara enjam kauba drug makalado sari yauriba ingredients to mayak kanman mo oibana iminsolaba angang khara dileplambadagi laimay da haitharai manak teleplamba mamit mamay upsinba nupa amani changsilaktuna asiba angangsing ado mathang thangdokre mataw ado kananaso pakhatpagi moong unadi magi thokpa tawriba thabaksing aduda mai onsilaga leine mayamni mipaina daba mataw sida hairuragadi toina thokpa thodok oirambatai matang simaktada chawkraba thongsaw akan basa phuga loinana kaukhairei tabak surama mayamdu chap leplaga thonglomda meeting thamnarai adubo khangaude amuba machugi kot sui tawba makhut masa mamit mamai opselaba nupa sangu kharado makhut ta pairiba nongmaiduna ka aduda leiramba pumnamakto khudakta mathang awu kapa hori angang singdungi masa sokandana yamna haina kaplokpa khukapni ka aduda leiramba khulai paibasing ado khudakki matawduda khulai foksatpa nangauda nongmai maruna masing khangda palaga laimai dai thakre lakliba makhoigi maraktagi nupa khara changlaklaga angang sing ado nakal amada puthokre angakpa matawni mafamduda leiramba miyamdo khudaksida mathwai lokre apron angoblit pasingna ayambo oibana yingheidre ina turel oina senthare ka aduda leiramba mi ahingba amata udrabada ka adugi saruk oireba secret room aduda makhoi mayamdo prabab changsilai haruto pakhatna nakanda leiriba line phone duda makhutna paige tawi adubu haising laba nupa amana haruto gi masa sokanda phone do nongmaina kapnaga khudakta line thadatkre matong duda haruto kibana masa nikle pakhatna marol khori ai di yaude ai di khangdi moina mayamse eksinaba thambani ai yaude si haina masado thak niklaga laikre nupa mayamdo haruto da khulai tammi aduga makhoi mayamgi maraktagi pisum machet kakpa yamna kakpa manba liodo haruto gi nakta propap changsilai matawdu da haruto do kibana pitarakle lio na haruto bulai mai di inthuranga khompang na machindu da natsinli khonjel do hongnai hey Japan gi sa nangna purakpa phatraba kokna sana laibak mangna basin bada natana pikli ba ngang kaya gi punsibo khangu thakta mahan bana tro hauzik ta nara leitaba saraga chen yonari do nang bu hingna thabi gani khanbro minnai macha ngasi de nangi numi surabani si hairaga mammai do khompang na masing khangna kausili tanja da robato ka da prapap changlaga liom bo haipet khamdoi yare khara phuradi sido khradi asomda ye kangsaduna akhoi loina lanbi gi harani leona wadi masidagi loina thokton janaba tokse angang singdo ngai da kona bairo haruto da yenglaga minnai macha sidi khwang da thori thuraga so chinglase karan tong ba sido khradi bera kani haredana pin khidrada yare chatlase moina thokpo mai puzarasane asi hairanga robana topa nupa sing aduda ingit toramlaga liobu puthokre ngaya ki tongda nupa sing do haruto bo so chinglaga garai da hakwatkhre angang sing do buna sana duna achapot khra otlaga gari amada hakwatkhre mayam gari thodok na khraba tungda makhoi nupa singi maraktagi amana maya kallaba time bomado thongjin panduda fit toksilami mai thong na nok lamba maso mafam du dagi thorak tuna
ꯊꯧꯈꯤꯕ ꯒꯥꯔꯤꯁꯤꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯃꯤꯅꯠ 10ꯃꯨꯛꯀꯤ ꯃꯇꯨꯡꯗ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯕꯣꯝꯗꯨ ꯄꯣꯈꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯗꯨ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯃꯤ ꯑꯁꯣꯛꯄ ꯌꯥꯎꯗꯦ, ꯑꯗꯨꯕꯨ ꯇꯥꯡꯂꯕ ꯗ꯭ꯔꯒ ꯁꯨꯡꯐꯝ ꯑꯣꯏꯔꯤꯕ ꯗ꯭ꯔꯒ ꯄ꯭ꯂꯥꯟ ꯕꯤꯜꯗꯤꯡ ꯑꯗꯨꯃꯗꯤ ꯃꯆꯦꯠ ꯑꯃꯐꯥꯎ ꯂꯧꯈꯠꯄ ꯌꯥꯗ ꯈꯨꯗꯛꯇ ꯑꯣꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯂꯩꯕ ꯕꯤꯜꯗꯤꯡ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒ ꯅꯨꯄꯥꯁꯤꯡꯗꯣ ꯍꯥꯔꯨꯇꯣꯕꯨ ꯁ꯭ꯔꯣ ꯆꯤꯡꯂꯒ ꯂꯤꯑꯣ ꯔꯣꯕꯥꯔꯠꯀ ꯂꯣꯏꯅꯅ ꯀꯥ ꯑꯃꯒꯤ ꯊꯣꯡꯖꯤꯜ ꯇꯝꯅ ꯆꯪꯉꯛꯏ꯫ ꯊꯣꯡ ꯉꯥꯛꯂꯝꯕ ꯒꯥꯔꯗꯁꯤꯡ ꯑꯗꯣ ꯃꯁꯥꯅ ꯈꯪꯅ ꯊꯣꯡꯗꯣ ꯐꯠ ꯍꯥꯡꯗꯣꯔꯛꯏ꯫ ꯍꯦꯛ ꯆꯪꯕꯒ ꯀꯥ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯂꯦꯞꯂꯝꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯃꯌꯥꯝꯗꯣ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯜꯂꯤ꯫ ꯃꯤ ꯆꯪꯂꯛꯄꯒꯤ ꯁꯥꯎꯟ ꯐꯪꯂꯕꯗ ꯅꯨꯄꯥꯗꯨꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ꯫ ꯍꯥꯔꯨꯇꯣ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯤ꯫ ꯕ꯭ꯂꯦꯛ ꯐꯣꯔꯃꯦꯟ ꯄꯦꯟ, ꯋꯥꯏꯠ ꯃꯦꯟ ꯁꯔꯠꯇꯨ ꯈꯣꯡꯒꯥꯎꯗꯨꯗ ꯇꯛ ꯏꯟ ꯇꯧꯏ꯫ ꯐꯨꯔꯤꯠꯀꯤ ꯈꯨꯗꯥꯡꯗꯣ ꯃꯊꯨꯞ 2 ꯊꯦꯛꯀꯠꯂꯤ꯫ ꯃꯁꯝꯗꯨꯗ ꯋꯦꯛꯁ ꯇꯩꯗꯨꯅ ꯍꯨꯒꯠꯈꯤꯕꯅ ꯃꯁꯥ ꯁꯤꯠ ꯅꯥꯜꯂꯤ꯫ ꯃꯈꯨꯠꯇꯨꯗ ꯊꯛꯄ ꯍꯧꯕꯗ ꯉꯥꯏꯔꯤꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯃꯁꯨ ꯄꯥꯏꯔꯤ꯫ ꯂꯦꯞꯂꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯆꯨꯔꯨꯞ ꯄꯥꯏꯔꯤꯕ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯈꯨꯠꯌꯥꯏꯒꯗꯣ ꯈꯠꯂꯒ ꯁꯥꯏꯟ ꯇꯧꯏ꯫ ꯈꯨꯗꯛꯇ ꯅꯨꯄꯥ ꯑꯅꯤꯅ ꯍꯥꯔꯨꯇꯣꯕꯨ ꯆꯤꯡꯂꯒ ꯁ꯭ꯔꯣ ꯆꯤꯡꯗꯨꯅ ꯄꯨꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯡꯗ ꯊꯝꯃꯤ꯫ ꯂꯤꯑꯣꯅ ꯑꯇꯣꯞꯄ ꯅꯨꯄꯥꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯅꯨꯄꯥꯁꯤꯡꯗꯨꯁꯨ ꯆꯨꯔꯨꯞ ꯊꯛꯂꯤꯕ ꯅꯨꯄꯥꯗꯨꯗ ꯃꯀꯣꯛ ꯍꯥꯏꯐꯦꯠ ꯅꯣꯜꯂꯝꯃꯤ, ꯑꯗꯨꯒ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯑꯣꯒ ꯔꯣꯕꯥꯔꯠꯀꯗꯤ ꯂꯦꯞꯂꯒ ꯂꯩꯍꯧꯔꯤ꯫ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯅꯣꯟꯊꯔꯞ ꯇꯧꯅ ꯐꯝꯊꯔꯛꯂꯒ ꯍꯣꯏ ꯃꯥꯏꯍꯥꯏꯗ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯩ ꯆꯥꯛꯂꯤꯕ ꯆꯨꯔꯨꯞꯇꯨꯅ ꯍꯥꯔꯨꯇꯣꯒꯤ ꯑꯣꯏ ꯊꯪꯕ ꯃꯃꯤꯠꯇꯨꯗ ꯅꯝꯁꯤꯜꯂꯤ꯫ ꯍꯥꯔꯨꯇꯣ ꯆꯩꯅꯥꯗꯨꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯃꯩꯔꯥꯕ ꯆꯨꯔꯨꯞꯇꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯒ ꯂꯩꯃꯥꯏꯗ ꯊꯥꯗꯈ꯭ꯔꯦ, ꯑꯗꯨꯒ ꯍꯥꯔꯨꯇꯣꯒꯤ ꯂꯨꯃꯥꯡꯒꯤ ꯁꯝꯗꯨ ꯄꯥꯏꯔꯒ ꯃꯃꯥꯏꯗꯨ ꯃꯥꯡꯗ ꯑꯣꯟꯁꯤꯜꯍꯜꯂꯤ꯫ ꯃꯩꯔꯥꯕ ꯇꯞꯂꯞꯅ, ꯗꯥꯏꯃꯟ ꯒ꯭ꯂꯥꯁꯇꯣ ꯀꯗꯥꯏꯗ ꯂꯩ? ꯍꯥꯔꯨꯇꯣ ꯄꯥꯈꯠꯅ, ꯑꯩ ꯈꯪꯗꯦ꯫ ꯃꯩꯔꯥꯕꯗꯨ ꯁꯥꯎꯅ ꯃꯁꯝꯗꯨ ꯄꯥꯏꯔꯒ ꯍꯥꯔꯨꯇꯣꯗꯨ ꯂꯩꯃꯥꯏꯗ ꯂꯥꯛꯇꯅ ꯏꯟꯊꯨꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯜ ꯇꯥꯡꯂꯕ ꯁꯤꯠ ꯅꯥꯟꯕ ꯈꯣꯡꯎꯞꯇꯨꯒ ꯂꯣꯏꯅꯅ ꯃꯀꯣꯛꯇꯨꯗ ꯅꯦꯠꯁꯤꯜꯂꯤ꯫ ꯈꯣꯟꯖꯦꯜ ꯍꯧꯅ, ꯅꯔꯤꯜ ꯌꯥꯝ ꯈꯥꯕ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯅꯪ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇꯒꯤ ꯆꯦꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯍꯥꯔꯨꯇꯣ ꯆꯩꯅꯥꯗꯨꯅ ꯋꯥꯅ, ꯑꯩ ꯈꯪꯗꯦ, ꯗꯥꯏꯃꯟ ꯒ꯭ꯂꯥꯁꯀꯤ ꯃꯇꯥꯡ ꯑꯩ ꯀꯔꯤꯁꯨ ꯈꯪꯗꯦ꯫ ꯑꯩꯒꯤ ꯋꯥ ꯍꯥꯏꯕꯕꯨ ꯉꯥꯗꯣ ꯍꯤꯗꯥꯛ ꯀꯥꯞꯁꯤꯜꯂꯒ ꯊꯝꯂꯨꯕ ꯈꯛꯇꯅꯤ꯫ ꯃꯩꯔꯥꯕꯅ, ꯉꯥ ꯍꯥꯏꯗꯤ? ꯍꯥꯔꯨꯇꯣ ꯋꯥꯅ, ꯗꯥꯏꯃꯟ ꯒ꯭ꯂꯥꯁꯀꯤ ꯌꯣꯠꯈꯤꯕ ꯉꯥꯗꯣ ꯍꯤꯗꯥꯛ ꯀꯥꯞꯂꯒ ꯁꯤꯍꯟꯗꯅ ꯊꯝꯕꯅꯤ꯫ ꯃꯁꯤ ꯈꯛꯇꯅꯤ ꯑꯩꯅ ꯈꯪꯕ꯫ ꯑꯗꯨꯗꯤ ꯉꯥꯗꯣ ꯀꯅꯥꯅ ꯄꯥꯏ? ꯑꯗꯨꯁꯨ ꯑꯩ ꯈꯪꯗꯦ, ꯑꯩꯗꯤ ꯀꯩꯁꯨ ꯈꯪꯗꯦ꯫ ꯑꯩꯗꯤ ꯃꯈꯣꯏꯅ ꯗ꯭ꯔꯒ ꯁꯥꯕꯒꯤ ꯃꯌꯥꯝꯗꯣ ꯁꯦꯟꯅꯔꯒ ꯊꯝꯕꯤꯕ ꯈꯛꯇꯅꯤ, ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯃꯩꯔꯥꯕ ꯁꯥꯎꯅ ꯍꯥꯔꯨꯇꯣꯕꯨ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ, ꯅꯥꯀꯟꯒꯤ ꯋꯥꯜꯗꯨꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯤ꯫ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯍꯥꯔꯨꯇꯣ ꯁꯨꯝꯇ꯭ꯔꯦꯛꯅꯅ ꯇꯥꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯥꯔꯨꯇꯣꯒꯤ ꯒꯜꯂꯥꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇꯨꯅ ꯋꯥꯜꯗꯨꯗ ꯅꯝꯁꯤꯜꯂꯤ꯫ ꯃꯤꯅꯥꯏ ꯃꯆꯥ, ꯃꯩꯔꯥꯕꯒꯤ ꯈꯌꯥꯠꯇ ꯇꯥꯔꯕ ꯅꯪꯅ ꯍꯟꯖꯤꯟ ꯑꯣꯏꯗꯕ ꯉꯥꯡꯕ ꯁꯥꯏ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯍꯧꯔꯛꯐꯝ ꯅꯪꯅꯤ꯫ ꯁꯅꯥ ꯂꯩꯕꯥꯛ ꯃꯥꯡꯅꯕ ꯅꯪꯅ ꯁꯤꯟꯕꯅꯤ꯫ ꯅꯔꯝꯗꯒꯤ ꯃꯌꯥ ꯀꯟꯕ ꯅꯤꯁꯥ ꯀꯌꯥ ꯁ꯭ꯋꯥꯏꯗ ꯄꯨꯁꯤꯜꯂꯛꯂꯒ ꯀꯪꯂꯩꯁꯥ ꯃꯨꯠꯈ꯭ꯔꯒ ꯅꯈꯣꯏꯅ ꯈꯨꯗꯨꯝ ꯆꯟꯒꯦ ꯈꯟꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯕꯨ ꯎꯅ ꯃꯃꯤꯠ ꯇꯥꯡꯂꯕ ꯀꯪꯂꯩꯁꯥꯁꯤꯡꯒꯤ ꯃꯩꯔꯥꯕ ꯑꯩꯅ ꯊꯣꯏꯅ ꯋꯥꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯍꯥꯏꯕꯕꯨ ꯗꯥꯏꯃꯟ ꯒ꯭ꯂꯥꯁ ꯌꯣꯠꯈꯤꯕ ꯉꯥꯗꯣ ꯀꯗꯥꯏꯗ ꯂꯩ? ꯑꯁꯦꯡꯕ ꯍꯥꯏꯔꯁꯨ ꯑꯣꯏꯗꯕ ꯍꯥꯏꯔꯁꯨ ꯅꯪꯒꯤꯗꯤ ꯍꯤꯡꯐꯝ ꯂꯩꯔꯣꯏ꯫ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇ ꯇꯥꯈꯤꯕ ꯑꯃꯠꯇ ꯃꯊ꯭ꯋꯥꯏ ꯃꯥꯡꯗꯕ ꯌꯥꯎꯈꯤꯗ꯭ꯔꯦ꯫ ꯅꯪꯕꯨꯁꯨ ꯂꯦꯝꯅ ꯊꯥꯒꯅꯤ ꯈꯟꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯤꯑꯣ ꯍꯣꯏꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯏ꯫ ꯃꯩꯔꯥꯕ ꯀꯟꯇꯛꯅ, ꯃꯩꯇꯥꯟ ꯑꯁꯥꯕꯗꯣ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗꯅ ꯅꯝꯁꯜꯂꯨ꯫ ꯃꯥ ꯊꯧꯅꯥ ꯌꯥꯝ ꯂꯩꯔ ꯃꯥꯜꯂꯦ꯫ ꯈꯨꯗꯛꯇ ꯍꯥꯠꯂꯣꯏ, ꯃꯄꯨꯝ ꯊꯤꯠꯂꯒ ꯁꯤꯖꯥꯟꯒꯤꯗꯧꯅꯤ꯫ ꯁꯤꯈꯛ ꯍꯥꯏꯔꯝꯂꯒ ꯃꯩꯔꯥꯕꯗꯣ ꯀꯥꯗꯒꯤ ꯁꯥꯎꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯥ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯅꯨꯄꯥ ꯑꯃꯅꯤ ꯆꯪꯉꯛꯂꯒ ꯍꯥꯔꯨꯇꯣꯕꯨ ꯀꯥ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫
ꯄꯨꯛꯅꯤꯡ ꯍꯨꯔꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯀꯣꯔꯧ ꯃꯍꯥꯛꯅ ꯆꯤꯡꯌꯥ ꯄꯛꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯆꯦꯛꯂꯥ ꯁꯪꯒꯨ ꯀꯌꯥꯁꯨ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯔꯛꯂꯤ ꯆꯤꯡꯌꯥꯒꯤ ꯆꯤꯗꯥꯏꯗ ꯂꯩꯕ ꯈꯨꯡꯒꯪ ꯑꯗꯣ ꯃꯍꯧꯁꯥꯒꯤ ꯐꯖꯕꯅ ꯄꯤꯛ ꯊꯟꯕꯅꯤ ꯆꯤꯡꯖꯨꯝ ꯂꯥꯏꯖ ꯆꯦꯟꯊꯔꯛꯂꯤꯕ ꯂꯣꯛꯀꯤ ꯏꯁꯤꯡꯅ ꯈꯨꯡꯒꯪꯗꯨꯒꯤ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯐꯥꯝꯁꯤꯡꯗ ꯇꯤꯜꯂꯔꯤ ꯂꯧꯕꯨꯛꯀ ꯇꯥꯏꯅꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯩ ꯃꯁꯥ ꯇꯅꯥꯟ ꯇꯅꯥꯜꯂꯤ ꯅꯣꯡꯃꯗꯣꯜ ꯊꯛꯇ ꯄꯥꯏꯔꯤꯕ ꯂꯩꯆꯤꯜ ꯃꯄꯩꯁꯤꯡ ꯑꯗꯣ ꯄꯨꯈ꯭ꯔꯤꯒꯤ ꯏꯃꯥꯏꯗ ꯍꯤꯛꯊꯗꯨꯅ ꯇꯥꯕꯒꯨꯝ ꯄꯨꯛꯅꯤꯡ ꯍꯨꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯄꯨꯈ꯭ꯔꯤꯒꯤ ꯃꯇꯥꯏꯗꯅ ꯃꯁꯥ ꯃꯔꯦꯡ ꯐꯜꯂꯕ ꯒꯨꯜꯃꯣꯍꯔ ꯄꯥꯝꯕꯤ ꯄꯔꯦꯡ ꯍꯧꯔꯤ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯂꯩꯍꯥꯎ ꯄꯥꯝꯕꯤ ꯑꯃꯁꯨ ꯌꯥꯎꯔꯤ ꯀꯅꯥ ꯈꯪꯍꯟꯗ ꯊꯥꯕ ꯂꯩ ꯃꯩꯍꯥꯛꯁꯨ ꯂꯩꯁꯥ ꯇꯝꯂꯤ ꯃꯥꯜꯂꯤ ꯃꯥꯂꯪ ꯃꯃꯥꯒꯤ ꯑꯏꯪꯕ ꯁꯥꯍꯨꯝꯗ ꯂꯣꯠꯄ ꯌꯥꯗꯕ ꯂꯩꯅꯝꯗꯣ ꯍꯦꯛ ꯍꯦꯛ ꯄꯨꯔꯛꯄꯒꯨꯝ ꯇꯧꯔꯤ ꯑꯁꯨꯛ ꯅꯤꯡꯊꯤꯖꯕ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯁꯤꯗ ꯈꯨꯟꯖꯥ ꯅꯨꯄꯤ ꯃꯍꯥꯛꯁꯨ ꯃꯇꯥꯔꯣꯏ ꯑꯣꯏꯕꯤꯗꯨꯒ ꯍꯪꯒꯦꯟ ꯄꯧꯔꯥ ꯄꯥꯏꯔꯒ ꯏꯟ ꯆꯤꯡꯂꯤ ꯂꯧꯈꯥꯎ ꯐꯨꯔꯤꯠ ꯃꯥꯟꯕ ꯑꯃꯨꯕ ꯃꯆꯨꯗ ꯕ꯭ꯔꯥꯎꯟ ꯀꯂꯔꯅ ꯂꯥꯡꯕ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯂꯤ ꯈꯣꯡꯗ꯭ꯔꯨꯝ ꯃꯄꯥꯟ ꯃꯆꯨꯗ ꯃꯂꯞ ꯇꯧꯕ ꯐꯅꯦꯛ ꯑꯗꯣ ꯀꯧꯔꯞꯅ ꯁꯦꯠꯂꯤ ꯀꯣꯛꯊꯛꯇꯅ ꯈꯨꯗꯩ ꯃꯇꯦꯛ ꯑꯃꯨꯕ ꯑꯔꯥꯡꯕ ꯑꯃ ꯌꯦꯠꯄꯣꯏ ꯀꯣꯏꯕꯣꯏ ꯇꯧꯔꯤ ꯅꯤꯉꯣꯜ ꯃꯍꯥꯛꯀꯤ ꯇꯊꯣꯠꯄꯤ ꯈꯖꯥꯏꯗꯨꯁꯨ ꯉꯥꯡꯂꯤ ꯉꯥꯡꯂꯤ ꯇꯧꯔꯤ ꯋꯥꯔꯤ ꯍꯥꯏꯕꯒꯤ ꯃꯇꯧꯅꯤ ꯂꯥꯏꯖꯥ ꯇꯟꯖꯥꯁꯤꯃꯛꯇꯗ ꯋꯥꯡꯃꯗ ꯂꯩꯔꯝꯃꯤ ꯃꯇꯥꯔꯣꯏꯗꯣ ꯃꯥꯒꯤ ꯅꯥꯛꯇ ꯄ꯭ꯔꯄ꯭ꯔꯞ ꯆꯪꯂꯛꯏ ꯃꯣꯅꯥꯅ ꯂꯥꯏꯖꯥ ꯀꯌꯥꯝ ꯐꯥꯛꯈꯤꯒꯦ ꯍꯥꯏꯅꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯅꯨꯃꯤꯠꯁꯨ ꯇꯥꯗꯧꯔꯦ ꯂꯥꯏꯖꯥ ꯃꯣꯅꯥꯕꯨ ꯁꯨꯛꯂꯒ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯃꯈꯨꯠꯅ ꯃꯆꯤꯟꯗ ꯊꯝꯂꯒ ꯇꯞꯂꯝ ꯆꯩꯔꯛꯏ ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯉꯥꯒ ꯂꯣꯏꯅ ꯆꯦꯟꯈꯤꯕ ꯇꯥꯔꯦ ꯃꯣꯅꯥꯗꯣ ꯇꯞꯅ ꯅꯪꯁꯤꯗꯤ ꯏꯕꯦꯝꯃ ꯁꯤꯗꯅꯦꯕ ꯑꯩꯅ ꯅꯪꯒ ꯉꯥ ꯐꯥꯃꯤꯟꯅꯕ ꯇꯜꯂꯤꯅ ꯍꯥꯏꯁꯦ ꯉꯥ ꯈꯔ ꯂꯛꯑꯦ ꯍꯥꯏꯔꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯐꯥꯎ ꯂꯩ ꯅꯪ ꯆꯠꯀꯦꯁꯨ ꯆꯠꯂꯝꯃꯣ ꯑꯩꯗꯤ ꯈꯔ ꯈꯔ ꯂꯛꯏꯌꯦ ꯑꯗꯨꯅ ꯆꯠꯄ ꯇꯜꯂꯦ ꯅꯪꯅ ꯆꯠꯈꯤꯕꯗ ꯑꯩꯈꯣꯏ ꯇꯣꯟꯗꯣ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯄꯩꯁꯥ ꯂꯩꯍꯧꯕꯗꯣ ꯑꯗꯨꯅ ꯆꯦꯡ ꯋꯥꯜꯂꯒ ꯆꯥꯛ ꯊꯣꯡꯉꯣꯅ ꯍꯥꯏꯌꯣ ꯂꯥꯛꯃꯤꯟꯅꯔꯒꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯃꯤꯟꯅꯁꯦꯕ ꯉꯥꯏꯍꯥꯛ ꯐꯥꯔꯣ ꯅꯦꯅꯦ ꯇꯝꯃꯨ ꯍꯣꯏꯁꯨ ꯌꯥꯎꯗꯕꯅꯤꯅ ꯉꯟꯇꯥ ꯍꯟꯁꯦ ꯆꯤꯡꯈꯣꯡꯁꯤꯗ ꯏꯕꯥꯅꯤꯈꯛ ꯊꯦꯡꯖꯤꯜꯂꯛꯄꯁꯤꯗ ꯀꯤꯖꯒꯨꯝ ꯇꯧꯏ ꯍꯣ ꯌꯥꯔꯦ ꯂꯥꯡꯒꯅꯣ ꯅꯨꯃꯤꯠꯁꯨ ꯇꯥꯕ ꯅꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯦ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯀꯟꯁꯤꯗ ꯏꯟꯗꯣ ꯉꯥꯏꯍꯥꯛ ꯊꯥꯔꯣ ꯂꯥꯛꯑꯣ ꯑꯩꯗꯤ ꯊꯥꯔꯔꯣꯏ ꯍꯪꯒꯦꯟꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯣ ꯍꯣꯏ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯨꯃꯤꯟ ꯌꯦꯡꯉꯨ ꯁꯤ ꯍꯥꯏꯔꯒ ꯍꯪꯒꯦꯟꯗꯨ ꯆꯤꯡꯈꯠꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯑꯣꯟꯊꯣꯛꯄ ꯃꯇꯧꯅꯤ ꯃꯁꯛ ꯏꯅꯨ ꯍꯦꯛ ꯅꯨꯡꯁꯤꯔꯗꯅ ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯈꯩ ꯃꯥꯅ ꯇꯧꯔꯤꯗꯣ ꯑꯉꯛꯄꯅꯤ ꯈꯨꯡꯒꯪ ꯅꯤꯉꯣꯜ ꯑꯣꯏꯔꯁꯨ ꯀꯨꯆꯨ ꯄꯥꯟꯅ ꯃꯁꯥ ꯅꯥꯜꯂꯤ ꯉꯧꯔꯣꯛ ꯉꯧꯕ ꯈꯨꯕꯣꯝꯗꯨꯁꯨ ꯂꯩꯈꯣꯝ ꯃꯆꯦꯠ ꯈꯔ ꯄꯛꯂꯤ ꯊꯕꯛ ꯐꯝꯕꯤ ꯑꯃꯒꯤ ꯃꯇꯧꯅꯤ ꯈ꯭ꯋꯥꯡꯗ ꯇꯨꯡꯒꯣꯟ ꯃꯆꯥ ꯑꯃꯁꯨ ꯌꯥꯜꯂꯤ ꯆꯤꯡꯈꯠꯄꯗ ꯌꯥꯎꯔꯛꯄ ꯉꯥ ꯃꯆꯥꯁꯤꯡ ꯑꯗꯣ ꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯜ ꯃꯆꯥꯗꯨꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯥꯅ ꯇꯧꯔꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯃꯣꯅꯥꯗꯣ ꯄ꯭ꯔꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯅꯥꯀꯟꯗ ꯊꯝꯃꯤꯕ ꯇꯨꯡꯒꯣꯜ ꯑꯆꯧꯕꯗ ꯌꯥꯎꯔꯤꯕ ꯉꯥꯁꯤꯡꯗꯣ ꯌꯦꯡꯉꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗꯤ ꯑꯆꯧꯕꯁꯨ ꯌꯥꯝ ꯌꯥꯎꯏ ꯂꯥꯏꯖꯁꯨ ꯎꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯑꯗꯨꯅ ꯉꯁꯥꯏ ꯂꯣꯡ ꯈꯨꯟꯕꯗ ꯐꯥꯕꯅꯤ ꯇꯨꯡꯍꯟꯕꯤꯗꯣ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯑꯃꯅꯤ ꯌꯥꯎꯕꯅꯤ ꯇꯥꯎꯔꯒ ꯆꯥꯅꯕ ꯄꯨꯈꯣ ꯑꯔꯦꯝꯕꯗꯣ ꯂꯣꯏꯅ ꯌꯣꯟꯗꯣꯏꯅꯤ ꯌꯣꯟꯒꯅꯨꯍꯦ ꯅꯪꯁꯨ ꯁꯤꯗꯤ ꯌꯥꯝ ꯄꯥꯝꯃꯨꯏꯌꯦ ꯉꯥꯁꯦ ꯃꯁꯛ ꯂꯣꯏ ꯐꯖꯩ ꯍꯥꯏꯕ ꯄꯥꯝꯃꯨꯗꯦꯍꯦ ꯀꯩꯁꯨ ꯁꯤ ꯌꯣꯟꯕꯒꯤ ꯄꯩꯁꯥꯗꯨꯅꯅꯦ ꯏꯅꯦ ꯇꯥꯃꯣꯗ ꯄꯤꯔꯒ ꯃꯥꯅ ꯏꯝꯐꯥꯜ ꯆꯠꯄꯗ ꯐꯤ ꯁꯥꯅꯕ ꯂꯪ ꯂꯩꯍꯜꯂꯛꯇꯣꯏꯅꯤ ꯍꯧꯔꯗꯧꯅꯤ ꯃꯥꯒꯤ ꯑꯃ ꯌꯣꯜꯂꯒ ꯑꯃ ꯂꯩꯕꯁꯦ ꯉꯥ ꯌꯣꯜꯂꯒ ꯄꯣꯠ ꯂꯩꯕꯕꯨ ꯀꯩꯗꯧꯒꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯌꯥꯝ ꯂꯥꯡꯒꯅꯨꯀꯣ ꯑꯩꯅꯦ ꯅꯦꯅꯥ ꯇꯥꯅ ꯑꯝꯇ ꯉꯥꯁꯦ ꯐꯥꯒꯦꯕ ꯃꯣꯅꯥꯗꯣ ꯇꯞꯂꯞꯅ ꯇꯨꯡꯒꯣꯟ ꯑꯁꯨꯛ ꯆꯥꯎꯕꯁꯦ ꯉꯥ ꯄꯤꯛ ꯍꯦꯛ ꯊꯜꯂꯤꯃꯤ ꯂꯥꯏꯖꯅ ꯅꯣꯛꯐꯦꯠꯅ ꯑꯗꯨꯏ ꯇꯨꯡꯒꯣꯟꯗꯣ ꯊꯥꯏꯂꯦꯟꯗ ꯂꯩꯔꯛꯄꯅꯤ ꯇꯨꯡꯒꯣꯟꯗꯣ ꯍꯦꯛ ꯂꯩꯕꯗꯩꯅꯤ ꯑꯩꯅ ꯉꯥ ꯌꯥꯝ ꯐꯥꯔꯤꯁꯦ ꯇꯞꯂꯞꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯤ ꯌꯥꯔꯦ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯉꯥ ꯆꯪꯉꯛꯇꯧꯔꯦ ꯃꯣꯅꯥꯁꯨ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯍꯥꯏꯕꯒꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯂꯩ
Somdana Mairaba Kazaududa Matanda Unglaga family Jurup Thakpaluramdagi Kutta Maisa Porakpaduda Masado Gyalai Jurup to the Yinglaga Nakandalaiba Cigarette Trastuda Matilak Toklaga Tamkri Anoba Malak Toki Haiduna Jurup Upudo Lamai Adubo Amata Yoramdri Karamba Matamda Upu Siloshin Kibano Magian Tahodri Adubo lepa yaba nate thongdo ansilaga mi he kaugi tawmaga masana hangdori Leo robot kado hobe changlei matawnuda kaidoromano khallaga tumini yenglaga le Leona Haruto se arrive oramdre diamond class to do lotu na thamise manani Mairaba suklaga mayek senglabo Leona Idengida akhoi mi leibaduna pau pirakpani Makai wari saringi mana lona tawbani nai Idena ngasi faw diamond class chirakli Adubu makuta yawbadi ngamde Masi khangna Haruto na paisim oira male Masi iden masa faw khangde hairi Adubu Haruto na ngado magi pocket agi putholaga examen tongnaba hotnaringi Iden gi misingna obada chingnabadagi wari sa Mari makhong khanglakpo oira male Hoje idena su Haruto thiba ukre diamond class yotliba ngase Japan ki dak aduna kampala thamasu sidaba male Tanja ngairanga Haruto na ngado Japan na puranga class to lokthoknaba matam pumnamakta masaga loinaraga lei hai Masinya chumbu oiradi hoji su Haruto da diamond class to Leona wa makha taba nangdringe Mairaba do fu awalai Mairaba kanaso handa yinglamda ka dudagi praprak thokre makhoi ani so Mairaba gi tung ilai Haruto na laiba kado hek yoroppaga Mairaba makhuna machin thamlaga mamito imu nganglaga lei nakagi wanduda kinna sapu kana thinjili matung inyorokpa Leo robot kaso lawai paikre Leona asuk thina lakcharamba Mairaba kariguma ma uraktuna thongnaromda prapap changsilai Haruto na mari samlaga kumthakibagi mami oiriba curtain machet singado paiduna yingli hutlai thorak langa Haruto na hatlamba nupado gi manakta changsilai aduga nupado gi naromda pairaga sor yingli siba kuidri lamna chalamkira yam thuna gari thodo si hairaga ka adudagi makhoi ahum chen thorakli nupa khrana khudakta gari thodoralga Haruto putanarai Somdana kamdori aduk thina sokla phawba Haruto chenba lepte Jingi lakhong amada tongmang yenglaga sekli chelai Numit taba maksunatri adubu chingya oibana khradi mamsilakle Chena Haruto pocket ki cheno chingthoklanga nga do lakthokna botnei lakhong na sumsum chentharakpana chingkhong yausilakle laptakna nupi ama in chinglaga lei madu ubada Haruto wakhala malai Masina ai kuta sum yaurdi ai soidana sirani hojiki oinadi ai thawai hingna bachen batabani diamond class ti lemna mangloi nga da yaurisi nupisina soidana khangani kudaksida upai ma tawraga hingna balolagi matung tarakpadi idenda taklaga pumnamak thoklani laptakna nupa ma sekau laklibado laisa kanano haifeti khanjane adubu hanna yinglude Indo amu songat na bahot na duna lay nga do mo lokotlaga tungol machado da hapchinkre Mana sam na lay ringe Haruto na nga do laisa gi tungol da hapchilamli khong na chelakpa maga gari da tanarakpa makhoinga khenabasi masana tabani Mairambagi kangmo na gari hek khamlakpaga mana nga do hapnaga maile thorakpaga chap chanakre Tofom khangde Haruto Nupasingdo handana yinglaga yangna chenkiduna chingi saruk oiriba awangba cliptudagi chongthakre nupi ama leplaga leibaduna nupasingdo khut thabasu yana yenglaga lehori makhoi matawdo insonbada thawai yawbidudi karisu khangjaba natte tanja simaktada Mairambagi garido nupasingni manakta khamjilai Robert Leoga loinana mari kumtharakle Leptuna leramba pado prabab changsilaklaga Mairabagi nakong na chirol torai.
ꯃꯈꯣꯏꯅ ꯎꯍꯣꯡꯕ ꯍꯥꯔꯨꯇꯣꯅ ꯇꯨꯡꯉꯣꯟꯗ ꯉꯥ ꯍꯥꯞꯆꯤꯟꯈꯤꯕꯒꯤ ꯄꯥꯎ ꯑꯗꯣ ꯇꯝꯃꯤ꯫ ꯏꯟ ꯆꯤꯡꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯅꯥꯛꯇ ꯄ꯭ꯔꯕꯞ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯁꯥꯍꯨꯝ ꯀꯟꯕ ꯅꯨꯄꯥꯅꯤ꯫ ꯃꯥꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜꯗ ꯂꯥꯏꯖꯗꯣ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯃꯩꯔꯥꯕ ꯅꯨꯄꯤꯗꯨꯕꯨ ꯍꯟꯅ ꯌꯦꯡꯗꯦ꯫ ꯇꯨꯡꯗꯒꯤ ꯂꯩꯔꯤꯕ ꯆꯥꯎꯔꯞ ꯇꯧꯕ ꯇꯨꯡꯒꯣꯜꯗꯣ ꯇꯥ ꯄꯥꯏꯔꯒ ꯃꯥꯏ ꯂꯩꯗꯨꯅ ꯄ꯭ꯔꯕꯞ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧꯗꯨꯗ ꯂꯥꯏꯖꯗꯣ ꯂꯋꯥꯏ ꯁꯥꯠꯈ꯭ꯔꯦ꯫ ꯃꯃꯤꯠꯀꯗꯣ ꯂꯥꯎꯊꯣꯛꯂꯒ ꯑꯌꯥ ꯇꯨꯡꯒꯣꯟ ꯍꯨꯔꯥꯟꯈ꯭ꯔꯦ, ꯍꯦ ꯇꯨꯡꯒꯣꯟ ꯍꯨꯔꯥꯟꯕ ꯂꯩꯔꯝꯃꯣ ꯉꯁꯤ ꯈꯪꯅꯤꯕꯅ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯍꯪꯒꯦꯟꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯗꯣ ꯐꯠ ꯊꯥꯗꯣꯛꯂꯝꯂꯒ ꯃꯩꯔꯥꯕꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯑꯃꯗꯨꯗꯤ ꯂꯥꯎꯔꯤꯕꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ, ꯈꯣꯡꯀꯥꯞ ꯂꯥꯎꯅ ꯊꯥꯡꯂꯒ ꯒꯥꯔꯤ ꯃꯅꯥꯛ ꯌꯧꯒꯗꯧꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ꯫ ꯇꯨꯡꯗꯒꯤ ꯂꯥꯏꯖ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯂꯝꯕ ꯇꯨꯡꯒꯣꯜ ꯃꯆꯥꯗꯣ ꯉꯥ ꯌꯥꯎꯏꯒ ꯌꯥꯎꯗꯦꯒ ꯀꯥꯎꯈ꯭ꯔꯦ ꯃꯩꯔꯥꯕꯒꯤ ꯀꯣꯛꯇ ꯊꯣꯝꯂꯛꯏ꯫ ꯇꯨꯡꯒꯣꯜ ꯃꯆꯥꯗꯨꯅ ꯊꯣꯝꯕꯗꯣ ꯆꯩꯅꯥ ꯐꯥꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯇꯧꯗꯨꯗ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ꯫ ꯂꯤꯑꯣꯔꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯆꯞ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯒ ꯂꯩ꯫ ꯃꯩꯔꯥꯕꯅ ꯇꯨꯡ ꯑꯣꯜꯂꯛꯄꯗ ꯂꯦꯞꯂꯝꯕ ꯃꯤꯁꯛꯇꯨꯅ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ꯫ ꯄꯤꯛꯇ꯭ꯔꯨ ꯍꯦꯛꯄꯤꯈꯩ ꯃꯈ꯭ꯋꯥꯡꯒ ꯃꯤꯠꯂꯒ ꯂꯦꯞꯂꯤꯗꯨ ꯎꯕꯗ ꯃꯩꯔꯥꯕ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯣꯛꯅꯤꯡꯕ ꯐꯥꯎꯔꯛꯏ꯫ ꯂꯥꯏꯖ ꯁꯥꯎꯅꯤꯡꯅ ꯇꯨꯡꯒꯣꯟ ꯍꯨꯔꯥꯟꯕ, ꯍꯨꯔꯥꯟꯗ꯭ꯔꯁꯨ ꯐꯖꯅ ꯆꯥꯒꯦ ꯍꯥꯏꯕꯗꯅꯦ ꯑꯩꯅ ꯄꯤꯖꯔꯣꯏꯗꯕ ꯂꯩꯇꯦ꯫ ꯀꯩꯒꯤꯅꯣ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯒꯦ ꯈꯜꯂꯤꯅꯦ? ꯄꯩꯁꯥ ꯂꯩꯇ꯭ꯔꯁꯨ ꯂꯦꯝꯅ ꯆꯥꯖꯧ꯫ ꯑꯗꯨꯗꯤ ꯅꯠꯇꯦ, ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯃꯔꯣꯝ ꯐꯥꯎ ꯆꯥꯗꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯦ ꯍꯨꯔꯥꯟ ꯁꯥꯗꯅ ꯅꯪꯅ ꯌꯥꯝ ꯉꯝꯃꯤꯕꯨ꯫ ꯃꯤꯒꯤ ꯊꯥꯏꯂꯦꯟꯗꯒꯤ ꯂꯩꯔꯛꯄ ꯇꯨꯡꯒꯣꯟꯁꯦ ꯍꯨꯔꯥꯟꯕ ꯉꯝꯃꯤꯅꯦ꯫ ꯂꯋꯥꯏ ꯅꯨꯄꯥ, ꯇꯨꯡꯒꯣꯟ ꯍꯨꯔꯥꯟꯕ, ꯅꯁꯛꯅꯦꯅ ꯆꯨꯔꯥꯟ ꯊꯥꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯀꯗꯥꯏ ꯃꯤ ꯇꯨꯡꯒꯣꯟꯗꯣ ꯄꯤꯔꯛꯑꯣ, ꯄꯥꯏꯕꯤꯅꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯒꯤ ꯇꯨꯡꯒꯣꯜꯗꯣ ꯇꯥꯞꯂꯛꯏ꯫ ꯃꯩꯔꯥꯕꯗꯤ ꯍꯦꯟꯅ ꯉꯛꯄ ꯃꯤꯠꯌꯦꯡꯗ ꯂꯥꯏꯖꯕꯨ ꯌꯦꯡꯂꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯅꯣꯛꯄ ꯈꯥꯡꯕꯗ ꯑꯋꯥꯕ ꯑꯣꯏꯔꯤ꯫ ꯂꯤꯑꯣꯗꯤ ꯂꯩꯕ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯔꯣꯕꯥꯔꯠꯀꯤ ꯅꯥꯀꯧ ꯃꯌꯥꯗ ꯆꯪꯁꯤꯜꯂꯛꯂꯒ ꯉꯥꯡꯕꯩ ꯀꯩꯕꯣꯏ ꯍꯥꯏꯔꯤ꯫ ꯀꯤꯡ ꯑꯣꯐ ꯃꯥꯐꯤꯌꯥꯁ, ꯉꯁꯤꯗꯤ ꯏꯟꯖꯤꯡꯕꯒꯤ ꯇꯨꯡꯒꯣꯟ ꯆꯥꯔꯦ꯫ ꯀꯔꯝ ꯊꯣꯛꯂꯒꯕ ꯃꯗꯨꯃꯗꯤ? ꯅꯃꯥꯡꯗ ꯂꯦꯞꯄꯤꯗꯣ ꯖꯣꯝ ꯅꯤꯡꯊꯧꯅꯤꯅꯦ, ꯊꯧꯅꯥ ꯐꯕꯤ ꯃꯩꯇꯩ ꯆꯅꯨ꯫ ꯇꯨꯡꯒꯣꯟꯗ ꯍꯥꯞꯄꯒ ꯄꯨꯈ꯭ꯔꯤꯁꯤꯗ ꯀꯥꯎꯊꯕꯤꯔꯝꯕ ꯁꯣꯏꯗ꯭ꯔꯦ꯫